November 10 December 10 फाउबदा मिटै बु शेड्यूल ट्राइब लिस्ट चलहनब पांगथोकदरिबा मास मिस्ड कॉल कैंपेन दा मियोय लाख मंगा टारगेट तौरी हाइना मिटै ट्राइब यूनियन न फोंदोरखि Imphal West District ki manung chanba 91 maitai langgol gi akoibada paramilitary force sing thamba yaroi haina maikai adongi miyamna lambi thingduna khongjang changsankhre Manipur da thoklibe irang manung da laikhidraba singi imung manung da lupa lakh tara gi compensation chayol madi gi manung da pigadabani haina National Human Rights Commission na Manipur lengak ta khangankhre Kuki Jo Furup na namna leiba Manipur gi district ahum da self rule thamna ba lauthokibagi mayokta ITLF ki General Secretary Muan Tombing gi mathakta Manipur Police na case sama register tawkhre Amasong apun ba fencer chani kuntaruk na saruk yaduna ngasidagi 38 sabag Governors Cup State Level Fencing Championship takil da leiba Sai NER Sigi Indoor Hall da hawkre